Manipur da peace purak pahaibasi isa gi wakhalondagi haugadabani haina Hill Area Committee gi Chairman Dinganglung Gangmaina Fongdokhibaga loinana apunba Manipur amagi wakhalonda punna thabak tauminasi haina appeal tawrakle Imphal West ki lamfel patalaiba Khadiana Village Industries Board ki campus ta Northeast Center for Technology and Research Nectar gi office hangdokpagi thoramda Dinganglung na wafamasi fongdokhibane thoramadda nungba AC gi MLA su oiriba Dinganglung Gangmaina makha taraduna Manipur da hojik thengnariba drug amasung illegal immigrants sing gi issue asi asengba issue ni adubo lamdam asi India gi constitution gi makha da laiba state amani haibasi miyamna kaidaunungda kawroidabane miyamna law bu khutta pairaga thabak tawbiganu state gi hojik oiriba fiba masida miyamna fauriba pendaba amadi nungaitaba sing laingakna sukhangi Laingaki Maikaidagi su issue mayam sing asi mapung fana thengnanaba hotnabada limitation kaya lay maramasina amotpa sing sengdoknaba hotnabada checksin hotnaba mathautai haina fongdokhi thoramaduda Nectar gi Director General Dr. Arun Kumar Sharma Nectar gi official sing mai paklaba entrepreneur sing amade entrepreneur gi lamda nauna khong thangzilakliba singna sarukyakhi Akoi naga yaudaba akoi mitai yaudaba akoi kuki yaudaba Manipur se Manipur kawroiba punna laiminagadabani yes there are process where we are facing a reality the drug issue gumba akoi face tawise it's a real issue illegal migration is a real issue but there are certain mechanisms from the government and as a society where all these unwanted elements can be eradicated numai par ga thang par ga si soft to haina ya Angang do mole haina iruza thoga angang do puthoga eching amot puto haito do baneba hojikti akoi tori se angang ju yauna haito to de gi ne irang le let's be careful amot pati le lekti haibnati fajana iruza thokse Amaromda Nectar gi office sama Manipur da hangdok pangamba asina labda masigi miyam da hiram kaya da khudong chaba amadi piba ngamlagani haina Khadian Village Industry Board ki Chairman N Nimbus na thazaba fongdokre thoramadu da Nimbus na makha taraduna India government na ing lisingani ga nifutaret faubada laibaga sibo developed oiba Vikshit Bharat oina ba pandam da changsili India na changsili ba pandam asida Manipur su yausinduna Vikshit Bharat ohenna bagi chapchana thaudang yana ba hotna ba mathautai haike Nahalon sing Manipur entrepreneurs sing kudong sadaba leirambado madu kharada usu phananabli dangda lamdam sida Manipur da Nectar gi office ama hangba si akoi gi manglan adu ngasidi adugi akoi gi manglan adu mangthong na re aduna akoi gi entrepreneur khuding mangna akoi gi website da sangaga natraga masigi khadi office gi complex da leiriba Nectar office da lakpiri haga aina kari tawya yagdagi haibagi akoi gi wahang pahum tawba aduga madugi khudong chaba lawdana akoi gi nungai yaiphaba lamdam ama nungai yaiphaba jati ama nungai yaiphaba Manipur ama Vikshit oiba Bharat ama oinana bohona da akoi punama saruk yaminasi